Kurumjare, ISTV Pauming Tabirba Singutaram Nokjare, Hausimaru Pau. Mount Everest ki matol long kraba MMTA gi Jingkaro Singh ngase Manipur Miam Nataram Okre. Works Minister na James ki Semgot Sagali Basing Yangsin Kray. Amadi Inner Land Permit ki Kongjang Kansin Kray. Hauze Mapung Bapau. Ahanba Northeast India Mount Everest Expedition da Mai Pakna Mount Everest ki matol lombang kraba MMTA gi Jingkaro Singh ngase Manipur Miam na Okre. Imphal ki airport ta yam laba miyam na harau ta yam na expedition asigi deputy leader oikipa puyam cha mohon Manipur gi ahanba Mount Everest joy tobong krabi nupi Jingkaroi ningthauzam vidyapati amade awang nongpok Bharat ki khwaidagi chahi nauriba Jingkaroi jingkhai ngan ba thorak pada miyam na omsin naduna lei pareng amade kudol pot kaya piduna ikai khumna ke Rally amagal loinana Royal Riders Manipur na escort tawduna Jingkaroi ahum asibu Imphal Airport Road ta purakpada lambi mapanda laiba school singi mahairoi sing thoraktuna makoi butaram na okpaga loinana lai pareng na jingba sing huke Jingkaroi sing asibu minuthongda laiba MMTA ge office ta puraktuna makoi gi horakpham oidiba association asida changduna isorbu khurumke tungda Kumalampak Men Stadium da amuko amadi UCM na sinduna makoi butaram na okay Harau tayam na opagi thawramaduda NCC gi Baikaidagi Mount Everest matol lom na kakiba Sankarama Sung Vidyachan amadi Northeast Mount Everest Expedition asida saruk yakiba Dr. Nelson Yauna Jingkaroi Taramato Yauke Jingkaroi Singasibu opagi thawramaduda UCM gi President Waina Basandra Amuko gi President KT Rahman MMTA gi founder member RK Ranendrajit amadi Expedition asigi team leader okiba Dr. L Surjit Susaruk yake Thawramaduda Mount Everest matol lombang kraba makoi mangana Tengnarakiba Singh Miam da Paudam K. Thawramaduda Sarugya Kiba Yamyam Labana MMTA Mato Karamna Linkat Kibage Amadi Kari Padam da Linkat Kibano Haibana Chingba Fundo Kibaga Loinana Team Leader Okiba Dr. L Surjitna Laukiba Tawdang Butagat Fundo K. RK Ranendrajitna Miyam gi tengbang yaudana MMTA hingbangam loi ngasi MMTA gi Jingkaroi Singna Everest joy tobangam liba se Manipur Miyam gi support nani haike UCM gi President Waina Basandrana mating laiba sama semnabagi damak tinjang kaijang dabat Harol Singh gi thaudang yamna chawe masida aphaban Harol Singh puthokpada MMTA na achoba thaudang lauri haike amuko gi President KT Rahmana ngasi Manipur gi Sanaroi Singna India gi mo sinduna Mingsat kaya purakle masi Manipurna India gi manungda leramdragade Manipurna malemda sanabada saktak pak ngamgadabani haike thawramaduda saruk yakiba MMTA gi President Dr. L Surjitna MMTA na mai pakpadagi ngasidi MMI Regional Center oina athuba matamda olagani masina lamdam asigi miyamda chauna kanaba piragani haiba wafam kaya phongdokhe lising makhada mokoi kaya makhada koin honajarappa Mangdumati Mampona Kalli. La Cadori Regional Institute Shishu Bandling Sing Riba Mudi Manipur Mayamna support of Budragadi Mashu Otopakra Wagan and Kalli. The Machiko quite rich job, Menti, Natana, Manipur, quite job achievement and Mount Everest Matolom na Karurabat Jingkaroi and Jingkangan Maitay Masung. Expedition Adubulu Chingluba MMTA gi President Dr. L Surjitpu Joint Development Organization Patchoi Part 1 to 4 na Unikong Bazar da Leiba Community Hall da su taram na okay. Thawramasida local MLA su oiriba Social Welfare Minister AK Mirabai Organization gi Advisor S Amu Amasung President NG School su sarugya ke Minister na makoyani da lupa lising yang kay piduna puning thawat ke Minister na Andak Manipur gi Mountaineer Singna Prithibi gi khwaidagi wanglaba chingdol Mount Everest matolom na kabangam kibase Manipur miyam gi thawjal amade makhoi gi hona zamanane makhoi na mai pakpa se Manipur amade awang nongpoki oina mai pakpane makhoi animak tungda lakadaba thabak thoram singda su ma ki maikai dagi angamba mateng pangani haike masima isogi thawjali amagi aikoi leriwa chaliba mayam chingna team leader gi akuma advice do akum phana tana leiba ko la tawgadiba kaya ado akum phana aikoi na ho ko ba to ba thokna sangbadagi masigi sanchibadagi unjel masjida achawa bharati mai papa ma program kibani haije yam hinu mai James ki semga sagaliba mafam sing amadi city convention gi phibam ngase Works Minister Dr. Ratan Kumar na chatuni yangsin kre
Khongsada Duda Works ke Principal Secretary Ramuiba, PWD ki Chief Engineer Lokendra Madi Jenims ki Official Kaya Susaruk Yake. Khongsada Duna Pamung Chamayang Kai Legadaba Jenims ki General Ward Semga Sagat Pagi Tabak Chataribasi Thieng Labada, Lagliba September Tha Fawagi Manungda Lushinana Pandam Thamli. Works Minister Dr. Ratan Kumana, Khongsada Duga Mari Lainana Fonglu Kibada, Jenims ki Ladies Hostel, Handaki Session Nangnaba, Jayol Anigi Manungda Mapung Pana Lushilaga Jenims Sinaragani Hike. Hauzik Jenims ki Sagaliba Administrative Block ki Pibam, Yangsin Bagal Loinana, Semga Sagat Pagi Tabagasi, Kumang Saukshin Chatli, Sarkana Pikiba Matangi Manungda Lushinanaba, Hena Kumang Saukshina, Contractor Singna Tabak Sunanaba Kangan Contractors in the instruction period. Yarige masi progress lay na ba ko yangsin na ba ko hire ko gi jenims ko OSD yobire superintendent yobire mo gi dakar lay ba progress da mo gi opinion mo gi comment so ko tar ga ko yarige masi kan singsi ko lay ba progress adum phajana lay satisfactory hoiri lay basi mathak da khara amuka hene yangsin na ba ko engineer sing da su contractor sing da su madu ko ningjing na ramba hai tar Lamda masida inner line permit system chana halo haiba dabi da ngasida gi joint committee na mitop sing athing ba thambagi khongjang changsin ba hokre committee gi volunteer sing na tongan ba mafam kaya da chatuna athing ba ngak na chalam da ba kaya gi mathakta thabak lakhot khre tha sigi tara fawa chathaga da ba athing ba sida mapung phana saugat pina ba media coordinator Somarendro Thokchong gi cherol amana su phongdorakle Manipur da ILP chana ba haiba si kanglup khudingmak nungsi chanana Hingmina Batanatana, Yellow Mi Singna, Masagi Saktam, Kanjanaba, Amatangai Khulaini, Maramaduna Lamdamasida, Leminariba, Kangrup Kuding Magna, ILP Gi Maru Oiba Kanaba Sing, Kangminanaba, Kangminaba, Matau Tabra Kanduna, Matang Oiba, Wafam Karasu Tamlakli. Lamdamasida Mitop Singna, Jangba Matamda Jangba, Adudagi Kanbangam Gani, Mitop Singna Lamdamasida, Kunda Sinduna, Pik Labat Lamdam Asigi, Mapu Okibadagi Kanbangam Gani. Mitop Singna Lamdama Sigi, Lengak Londa Saruk Yabagi Ayaba Piroi, ILP na Lamdama Sigi Resource da Kanaba Pigani. Law and Order da Achauba Kanaba Pibagan Luina, Lamdama Sigi, Land, Culture, Tradition, Amadi, Lengak Lonbu, Matam Chupada, Ngak Sendura Tambangam Gani Hari. Chief Minister na Kongjang Changsiliba, Mahiroi Lupsingbu, Aran Bamawongda, Fongdo Kiba Wafambu, Committee na Yaning da Bafongdora Clay. Indian Constitution na piba hak taliba kangbu amabu samas ki mayokta laibani haina Chief Minister na Fongdo Kiba Wafam adu ILP gi Kongjang Changsiliba Mahiroi Singi Apunba Committee gi Convener M Angambana Kanayaning da Bafongdo Kre Kwagaja da laiba Sukyo Vista Pangthokpa Pau gi mifam amada Changsiliba Kongjang ase mutkiga dauraba lamdama sigi miyoi singbu kanana ba hotnabani Bharat ki citizen amabu Manipur da changba yaroi haiba nate niyom ama semduna changanse ngarang chathaki ba drive ta Saktak se amata yaudaba nan local kaya su thengna ke committee na changsiliba khongjang ase ayo bitangkak amada yaure transporter singna su saktak se yaudaba miyoi sing pusin birakanu ngasi su makata na mahiroi singna school kaya da su awareness pangthoke makata na khongjang kaya su changsin gani haire jaga singda lai de committee me an jasi na khongjang lekai da karo lekai da sanga kanda ko chei yon mas to bidaba khongjang lekai da sangbidaba Masih aku nak apel tahu jadi besi maroi na ikoi oiba movement di seluruh mana ada ikoi oiba institution di seluruh mana ini part mana masih mang na Indian institution hekta mayok ta international oiba mong da phu sei ba hat tu pa masih matong ba kompai ta laite madung ba sumiyang stop bigano sumna da ikoi institution di seluruh mana makoi na sambi da ba sapi da ba ni mangani ste ko lengan na lagi ba sa student lagi institution di seluruh mana na lagi ba apel tahu Lamda masita inner line permit system chana hangadabani haina Union of Social Upliftment Sarmila Kanbalub Southern Imphal Cultural Organization Southern Imphal Youth Welfare Organization Young Men's Development Organization na dabi tawre miyam na sangsilak pa khongjang da lup singa sina sawat kani hare amarom da khwairamban nupi kaitel sinfam amade saktam kanbalup na su inner line permit system chana halo haiba davi da lagliba June 8 nomajing numit ke ayuk pung nipan dagi nungtil pung mga fawbat nomagi sintha leptuna wakan mifam pangthokani hare numida sita kaitel ya koibada dukan phamliba singna thonglon biu cinema hall amade harau kumai gi thabak thoram sing pangthokpiganu hare Jiri da mitop sing sangsilaktana ba friends na check post da akan mathabak lokhatli
CID volunteer singna che sang sudaba mioi kuntragi matakta handak halankre Bangladesh yauna atay lebak kayagi mioi sing ain kaina sangsilakpa yabagi lambi ama jiribamna oide maram asina mafam asida ka hena section thorang laukat pagi tangai fadaba lei haina mod phongdok na re from se border area ni aduna koi check bikup na hom china koi laitabi ade have the border area moi bana adum bikup khuding se koi border lei bai koi na khangi heba koi kya mi top kya sangak te have se have this azu ka secretary moi na ina na line pa se support oi jiribam si auji asang border wei ba Manipur yang koi ngali ba lamdam manina koi jiribam lei ba koi civil society organization singna itu menya singja kwa sida pensi mate alaga koi me kudimak itu menya sing singja pada thingna ba kona mina siana ai di pakai degi menya ngam thamjai mamang thagi kun mapanda Delhi ki chirak talai ba bharagi ka amada chingna ningai oiba mawongda laikhidrabi ukrul gi choithar khuldagi tangkhul leisabi rengamphi awung sigi haksang ngase Imphal da purakre Delhi da postmortem tawraba matung dang ase nungtil aeroplane purakhibani Imphal gi airport da tangkhul katamnaw long Imphal amadi Imphal tangkhul sanaulong gi member singna thwa yaudaba haksang adu okay Miyam gi khongchada maga loinana Diulalin da leiba Tangkhul Baptist Church da awaba phonglok laba matung laikhidraba gi pongna fam choithar khulda aroiba mathau mangam pangthokna ba pukre Tangkhul katamnaw long Imphal gi president Pamreiso Raipingna misi asi kanagumba kharana lotuna raga hatpani mak matom da sijabanate Manipur sarkar na Delhi sarkar da mihat pasing phaduna matik chaba chairak pinana ba taksingadabani amarom da awang nongpoki miyoi singbu India gi mainland da leiba miyoi singna tati tawoina tawbatan natana nupi oibagi izat lawba hat patupa fawba chatharakliba ase thoktana ba Manipur sarkar na Bharat sarkar da taksingadabani thawdo siga mari leinana Tangkhul organization singi mifam ama phamlaba matung kari khongjang sangsingadagi haibadu lepkani hare and there was enough prima facie evidence to prove that external hand was involved in the murder case. And we also condemn the apathy, insensitivity of the Delhi police, that even though there was sufficient evidences to prove that it was a murder case, the Delhi police, instead of arresting the culprits, they tried to conceal and divert the very facts of the case. World Environment Day gi thoram aikoi gi marup singjamaina sinduna ngarang pangthokpaga loinana u chara sing tongan ba mafam singda thakre hari lamdam asida phaugi pothok hena puthokna bagi pandamda agriculture department ki matenga loinana ipsana tampa phau bek manga amadi sunu bek nipan ngase nongchup kamong gi praja singda yenthukre ipsa gi office ta pangthok ki ba thoram maduda ipsa gi office secretary W Ravina lamdam asida chinjak ta mipal tangdana ba lokalak pathabak ki manung channa ngase phau amadi sunu yenthokpagi thabak asi packet pani haikhe aduna ngasi aikoi gi ahamba ka nungchuk community promising the pige doiba polom singasi na aroi banate aikoi makhata nasu kamai paki mapung pudi makta leiba lomi sinste ko kusinna ba aikoi department ka pitana jaga to tamna tokje ko kamji PMEGP gi beneficiary singi ahum suba oina pangthok pa entrepreneurship development program ngase ICM Imphal gi conference hall de loisin kre loisin bagi thoram da technical education gi controller KS Rasandra ICM Imphal gi tol pisak director KS Somarendro amadi program coordinator S Herojina chingba miyokana thorongi maru oiba misak oina sarugya khe nimit tarani chupna pangthok ba entrepreneurship development program adu da sarugya khiba training singda certificate sing yentoke technical education gi controller KS Rasandrana matik saba entrepreneur ama oirabadi leader ama oibagi wakhalol adu chengadabani sakhotpa state ama ohenana ba phonabada entrepreneur singi chawraba thodang lai phungdoke nani vision na lai beta what is your vision aki apam kari no ai kari ko lu pa ni se kari no what I want adu target to har thambata aduna angang singda sathu singda aina haide ana kari haide goal am layo mi kudi mo ki goal am layo de yes mi kudi mo ina pashagi takale shaba but it is not the matter Handa class 10 की परीक्षा दा अनि सुबह पोजीशन ताखरबे कैसाम लक्ष्मी रानी बु तृणमूल कांग्रेस ना पार्टी की इमुंग मनुंग अमा ओइना ओपगी थौरम अमा ngarang numidang MLA Syam Kumar की क्वार्टर दा पांगथोखरे
Thoromaduda MLA K Sarad, MLA O Lukhoi, MLA Dr. I Ibonbi, MLA Sham Kumar Yauna Party Sigimaru Oiba Miyakana Saruyake. Manipur State Legal Services Authority ki Makhada Thobal District Legal Services Authority amasung Library and Information Center Kaksingna Punna Sinduna Library and Information Center Kaksingda Legal Aid Clinic ama ngarang hangdokre. Thoromaduda Manipur High Court ki Chief Justice Oibatanatana Manipur State Legal Services Authority ki Patrol in Chief Su Oiriba Justice Ave Monohar Sapre Manipur High Court ki Justice and Koteshwar Advocate General T.S. Ibohal MLA Y. Shurchandrasu Saruyake MGNREGS scheme gi makhada praja singna phangada hak tagi chada kunmanga gi senfam ADC member singi damak kakadabani haina sarkar na lawrak liba thong adu yaningdaba uttura ngase Diagnostic block ki chief amade machi block ki chief association gi miyoi sing khulgi dingthau sing amade job card holder singi mifam ama Channel district ki Scotland fai da pangthokre sarkar gi thong bu mifam aduna pen da wafam kaya phungdok nakhe tanadaba ate da pauta dana aku Chandel ka hakum su Chandel da hore anthak su Chandel da hore adu na mohoi ate gi mi sing di silent da laibung amla aku Chandel gi powerful oiba elected members sing na Chandel de he hohan base masi Chandel da laiba especially aku masi Tenopal block da laiba punja sing gi party moi soi da gunase Manipur Sarkar na street vendor singi mafam pidra bade pofam phamliba sing akan makhongjang jangsilagani hare Manipur Press Club da pangthokiba paugi mifam amada khwairamban kaithel lambi matai da pofam phambi lupki miho TS Rasi CS Mema amasung Senior Citizen Forum gi hanagi President RK Brajakeshorna wafamasi phongdokhibani lambi gi matai da pofam phamduna imung manung puriba sing police na koitan tanba ase tawiganu street vendor singi mafam pibiduna hingnaba lambi pibiu kaithel ahum sadringai da street vendor singi mafam pigani haina Yanakiba wafam thabak oina paikatte haina secretary binana wafam kaya phungdokhe sarkar na urban street vendor singi national policy Manipur da su chana hangadabani lagliba June 15 fawbagi manungda ima kaithel ahungi ahangwa mafam singda street vendor singi phampham pigadabani dabi singasi sarkar na thabak ta onthoktrabade civil society singa loinana akanba khongjang changsilagani haire Singapore Hingpagi Kapcha apoi khadat bidana jan chema manaba apoi bayan kondari ngasi dewi ba apoi ibu kaya dari sungai ada kaya dari semua apoi mati silojani Manipur gi municipalities employees and worker union gi makhada laiba employees singna mass casual leave lokhibadagi council gi thabak thoram singda chawna akaiba oire employees singi phangpham thokpa dabi ase athuba matamda pitok pinaba all Manipur Municipal Councillor Association na dabi tawbaga loinana employees singi maram chaba dabi sing sawgali hare Manipur Apex Handloom Weavers and Handicraft Artisan Cooperative Society na sinduna nongpo kaksing amadi telo chana handloom cluster singi self help group singi tangai fadaba potlam pitokpaga loinana awareness program ama pangthokre Napet Maning Laikai Community Hall the Pangtokiba Thauраmasida Commerce and Industry gi Principal Secretary O Navageshwar Director B John Society gi President M Saitibamasu Sarugyake Handloom Cluster Singna Putokpa Handloom gi Potokaya su utke Principal Secretary O Navageshwarna Puksel Sengna Thabak Taurabadi Handloom Cluster Singna Chakotpa ngamgani ATM card paihanba asina hana thabak Jenri basingna paisa lauthok pikre haiba wakat adu leiraroi aikhoigi pothok sing mapalamda yonba ngamnanaba anoba design amadi technology sijinabagi matam oide haike dang silaibi roba the mamandu 10% subsidy piraga mayamje dang silaibi bi ai masi acrylic ta so hongoni na harami adu order moti lakuri ko adu mari masi gi yarn is keno se yam kana ba market le ba lang sidagi so sina dum yarn di bu di lang se so khonga khong ni adu masi khajal to biu lang se phaba quality so phawira ngone khale marketing batara do su kundo su kilo da hanjana di faibra aduma ya khajal to hani ki puchen se to hani Pungdong bam mayalekai da laiba thangjam jugeshona mahakilo buktagi slow lorry sama ngarang phare sa sibu mafam chaba amada marilainaba singna thambina ba pungning chungsilakle Yes school kendragi mafam kaya da park sanna anti rabies ki hida kap thukre TS Saitya Bratana local club singa khusamna duna hida kapagi thabagasi chathabani
yamna apaho program amne khalaga koina sigi kena paket pane koina sigi program jo jik matam do jik yamna khabar da kaida yamna yauna res maina huina chikura si ba adu revis adu ne yam yauna re adu ki pot nam do phana dam ta koina sigi program se paket pane so Imphal Urban Cooperative Bank ta amot pakaya leire haina Maoist Communist Party Manipur na phongdorak pagaloina na sinmi sing ihoda angamba mateng pangana bagidamag lepli hare Secretary Publicity and Propaganda Nonglen Maitai na tholok pa chero lamada Imphal Urban Cooperative Bank asi Manipur miyam gi de yamna maru oiba senmit loan gi mafam ama oirakli bane Manipur miyam gi punsi amadi lan thum kanana ba thaudang lori ba lobasina Bank asida leiriba chanai neba kaya kanthok tuna chatpa si achumbo oiroi Bank asigi mara leiba sing thidokpa amadi mokhoi bu chairak pi na ba hona bada lubasina angamba mateng pangani hare amoromda Bank asigi Board of Directors tagi ayaba yaudana aranba pau kaya media da pisinduna Bank pu mingchat thenabagi damakta Board of Directors ki Vice President ke Kunjakeshor ki mathakta akan ba action lokatlagani haina General Manager na tholokpa cherol amana hare Taudogasida bank staff members singi marakta lautuna bayarum labade ain gi oiba chap chaba thabak lawat kadin so hare hauji sanabagi pau Ngasigi sanabagi pau da Manipur Development Society MDS na sponsor tauraga amphana sinduna chatharakpa football development program gi saruka ma oina England gi Stephen Coast ki coaching program loikibaga loinana ngase Australian gi coach Milo Banovic Imphal da thungduna makata ba tha magi coaching pangthuklagani Australian coach Milan bu Kumalampak Sports Complex ta leiba hostel number 2 da Sanaroi Singh amphagi official amadi MDS official sing na okay Tauramadu sarugya kiba amphagi Ranjit Roina State asidagi khangatlaba Sanaroi kuntra sibu makatana Milo Banovic na anoba makhalgi technique kaya tambirakani thajai haike Tauramadu sarugya kiba Australian coach asina Mark Australia da under 16 under 17 amadi under 20 gi category ahum asigi World Cup ta coach oina sarugya khre State asigi angang sing asida su anoba technique kaya takpiduna world class ke Sanaroi Singh oiba ngamna ba takbigani haike Worked in football now as a professional coach for about 24 years in a full-time capacity. My role and my job in Australia has been to work with players 16, 17, 18, 19 years of age. We select them and put them into state academies, and then from there we used to select them and bring them into the Australian Institute of Sport, which was like was the basis of the national under-20 team and the national under-17 team. I've also been to 3 World Cups, under-17 and under-20s, as an assistant coach for the Australian teams. So my experience is in working with the younger category players. I've also coached in the Premier League in Australia, or the A-League, which was a few years ago. Manipur Police na yumbu oiduna Kumalampak Indoor Stadium da chathariba 6th National Police Badminton Championship ki ngasi sanaki ba tongan ba event sing da mai pakrapasing adudi men's singles da Manipur gi Moduni Maina Nagaland gi MT Miren bu set ani sinoda veteran doubles 55 plus da Manipur gi YJ Kumar amadi CS Bimol na BS Dhami amadi securities bu mai thiba pikre Veteran doubles 50 plus ta Manipur gi Dongri Asok amadi Kulkarani bu UPA gi Jagdish amadi Rakesh na set ani sinoda Men's doubles ta Manipur gi M Basanta amadi Movie gi Jurana Assam gi B Bumalik amadi PB Tosoribu set ani sinoda Veteran singles ta IB gi L Rajendrona Manipur gi Kulkarni bu set ani sinoda Veteran doubles 55 ta Manipur gi Santos amadi Isor Lal gi Jurana Mizoram bu set ani sinoda Manipur gi Mubi amadi Asok Kumar gi Jurana Andhra Pradesh bu set ani sinoda aduga Modunimai amadi TS Radhesyam gi Jurana Dr. Arya amadi SL Thausen bu set ani sinoda thoikre June ki tang tara dagi tara mga fawba Tamil Nadu gi Kanyakumari da pangthogadoriba ahanba National Peace Tug of War Championship amadi 7 Open National Tug of War Championship ta Manipur gi mahu sinduna sarug yaruna ba official yauna mi kuntra homdoi ngasi Imphal thadokre
Pune da chathariba Hockey India Junior National Championship ta Manipur na Andhra Pradesh bu maithiba piduna Manipur quarter final changkhre. Manipur Master Athletic Association gi election pangthoktuna sarkar gi cooperative registrar na ayaba piraba fawada W Thabale ko winupi amana aranba prasar tawba asi laibak thibani haina association asigi music na phongdokre ngasi kumalampak ta pangthokpa pawgi mipam amada master athlete kaya susarugya khe association asigi treasurer and subadanina ma ki matakta siriba maral yaba ngamloi association gi executive meeting gi ware matungina thabak tawgane association asi mi amakhakta gi nate election pangthokpa haibasi general body na account statement amadi atai hiram kaya pass tawraba matungdane fund karisu laitaba association da matam gi khainaba amadi financial assistant kharana chalaibani praman yaudana pangang ngangba asi ikai khangdaba amadi mayambu lana lamjing bani phongdoke election tawraba matungda akoi position ji thagatana resana akoi bo ayaba bibidana resana soi tawdana akoi de buben ji priba matungda akoi gi thabak thoram khuding mak cha akoi gi association jina epubian phange haidina mioi trate khali bajina koi ran tawjara pani sibu kana gumba sajenna ba an authority kangbu kharana koi moina tawri bachi lali na khabada ngai tena habi baje Manipur Sabha Samaj gi damakta yengbiraga yamna laibak thibane na khamjei Secretary RK Chorjitna wafamasi mamangda kayarak puthorakhrabani atopa kangbu amana High Court ta case tawduna apanba pirakpadasu court na case adu dismiss tawkhre election tawsi haina kangbu asina hairabasu nakalamromda kangbu asina election thugaina basenle matungda awai akhum tawba pamde haina RK Chorjitna makhata khe mayam akoi myam leba member myam sina tanaraga tara thon thana kaidusi haira tanaraga akoi masi boba thabok thon gudu chathajar khoni championship ju yawuna bi dum mari se jang on pibek na akoi ji chakade dum akoi khong thakadan lerbani asuma tanja asida thawduna lana swaina w thablei devi ko bi pi amana swaina har base akoi masi punam kiuna akoi punam kiuna manipur ba akoi punam kiuna masi akoi yam lai thibani masi matungda bu tobe kono mathana karima toroko ta basu akoi madu akoi pakhum bijaroi masi akoi mafam kaya tanja kaya da thengkang kaya da unaba kaya da masi matana akoi yam nainadna mafam kaya da masi mai thina chakraba duma biwa yamani haina aina masi amuko ju ISTV thong amuko ne sengkutari Hauzik ngasigi oiba inga sagi pau ICAR lampen patagi phangba pau gi matungina ngasigi khwaidagi saba degree Celsius kuntramathoi dasmik taret aduga khwaidagi ingbana degree Celsius kunithoi dasmik nipan nungsita yawba ising maning chang ayukta chada marfudrani thoi nungthilena chada humpu humdoi nongjugi chang amadasmik ani ni Haujaroi bada maroi pau mukhana Mount Everest ki matolong kraba MMTA gi chingkaroi sing ase Manipur miyamna taram okre Works Minister na Jennings ki semga sagali basing yengsin kre amadi inner line permit ki khongjang kansin kre ngasi go na dia STP na pizau pau mata solution jare yeng tabirwa singbo am khana khurum jare